effect the loi we go fishing to the isa lepin I all the best of luck I hai angang singda zon ki na thieng hai na chen chil la bu to kai the fishing no ba fishing question nei te adu mo ja gi sai ti to ge Hauzi asi aiki leba asi aduki matik yamna kuireba miyo kayamagi tawai mangkraba laifam chafam khangdaba aduki matik yamna awaba irang lanfam amagi manungda leiribani masigum laba matam asida Indian education system gi oina hauzi fawi oina maru oiba career lab kadabani haiduna yamna maru oina launadiba board amasung council gi oiba exam singi matam yausilakpana state asigi oina so hauzi exam thaba haurakle masigum laba matam asida haukiba matam khara amasung ngasi yamna nungaitaba education gi oibi field asida nungaitaba Thoudok khara thokre ngasi thokriba amasung ngarang nahan thokiba Thoudok kayasing adu ngarang nahan khaktamak ngasi ngaktamak thorakiba nate matam kuinedagi kaithaduna laklaba education gi oil lediba system asida mangtharakliba moral amasung masigi value sing asigi oiba mapan tholakpa madugi oiba outcome sing adu tamna uba horakpa khaktani kaitharakbadi yamna kuire ihan hanba Thoudok da ngarang nahan exam thagadoba noma khaktang walingai gi matamda school amakaki oida Maheiroi singi form fill up tawbiramdabana maram oiduna enmika laktra haiduna satra kaya amagi career mangba yaba exam thaba yaroidabagi oiba Thoudok amakak leiki Hauzi leba asiki oina leiriba education system asida aduki matik yamna competitive oiba matam asida Maheiroi sing aduki maikegi aduki matik yamna kuina yamna wana matam kaya ama mangna honaduna lakliba adu exam adu thaudaba taragadi chehi ama mangba haibasi makoigi oinadi aduki matik yamna chawba hangatpa yararoidaba makoigi punsida achawba mangjaba ama oigedoribani isana matik chare ngamlagani haiduna school ama hanglaba matungda Maduda tamliba Maheiroi satra sing adubu form fill up tawbiramdaba registration tawbiramdaba haibasi karamba makhalgi oiba school no hauzi aikogi lamdam asida school sing asi nomagi masing hengalaktuna education institution kaya am hengalakliba asida senda lambi gumna tamayam tawnai haiduna tawbagi umba mong adu oibra adu hauzi state asida thariba board amasung council gi oiba exam sing gi oina leiriba center asida education institution kharada Lairiba criteria adu sudaba exam center ama oiba yabagi criteria adu sudabagi oiba wafam su adumak lairibani maramaduna hauzik state asigi oina private ki oiba educational institution school gumba asi aduki matik yamna masing panghenda hengalakliba mafam haiba ama yengnadana mayamna tawnai haibagi moonga khangen hengalakliba asida section na yengsinduna criteria sudaba satrasingda kanadaba haibadu loinamak yengsinduna ningthijana authority ki maikedi ki regulate tahogdaba taragadi lakadoriba matam asida yamna chawba chitheng adumak lakadori Hauziki matam asigi oina leiriba education system asi aduki matik yamna competitive oiba aduga hauzik leiba asigi oina leiriba system asida value fangdaba quality yawdaba percentage amasung mark ki oina leiriba lamjen asida Maheiroi amana aduki matik yamna kuina wana hona jaduna laklaba matungda board exam thagadorba noma khaktamak ngairaba matamda thaba yararoi madusu mahaki asoiba nataba authority ki oina leiriba mahakna thajaduna tamluriba institution adugi asoibana maram oiduna exam thaba yarakloi hairiba asida mangonda karamba makhalki chething phanglamgani adom sukanbiu Madang sina ngarang nahan asi hauzi chathariba exam sing asigi manungda flying squad oiduna exam center sing da yengsin machaluba board ki member oiba miyoi khara Exam duty adu loiraba matungda yum halakpada lambida hairiba center aduda yamna kuina yengsilli section na yengsilli haibaki wahauda gari thugai khiba makoidi attack chatharakibaki oiba Thoudok leikre masidagi khwaidigi hena tamthiba aduki matik yamna sathiba mong amada kanamatana thajadaba yamna expect tawdaba mong amakhakta ngasisi exam thabam amada Maheiroi singi maikedi oja yauna miyu kiyamada attack tawbagi oiba Thoudok amakhak thorakli Hairiba Thoudok asi ihan hanbadi ngasi social media da satrasingi maikedi makhoi asi check tawba matangda nupi singi oiba soganingdaba mafam singda check tawba yoksilla I haibagi haudani haiduna yamna kanna viral oirakibani adubu school gi oina leiriba institution oja sing amasung atopa maikei police singi maikedi fungdorakpa wafam adi yamna khenaba mong amada thamletli adubu hoji mamai thangda akhoi si si por amatung board ta tainaba ngamdraga board minute nga phading da sakibani sa board tainaba ngamdraga akoina siese thupcharaga leiringai matamsida moina tharakkiba nungji sa hoji akoigi saugidar masama hoji ji makol ahumni police ade akoi wazan pi lengjumda pal akoi waza headmaster na akoi za center na hes adu ta dis hoiba tare siese di mangba ya di sa no waza sing hairaga sidagi na akoigi strong room mo pura akoi do hummaga chatkiba nung mayam sa uppa ga ta ngaktani akoi waza sing je akoina haijaning midi sa akoi de bekha ta ba kire akoi gi wani invigilators akoi ngasi de gi waza sing koi Tazari ba koi tara ka tare se o tha se ge sa
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯁꯤꯖꯤꯟꯅꯅꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯊꯥꯒꯠꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯁꯥꯔꯅ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯐꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯑꯣꯖꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯣꯏꯅ ꯄꯨꯕꯒꯤ ꯊꯕꯛꯁꯦ ꯖꯦꯗꯤꯑꯣꯁꯨ ꯌꯥꯎꯕꯤꯔꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯨꯗꯛꯇ ꯆꯪꯉꯦ ꯅꯛꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯆꯪꯉꯛꯄꯒ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯦ ꯊꯤꯅ ꯋꯥꯏꯜ ꯑꯣꯏ ꯑꯗꯨ ꯃꯊꯛꯇ ꯑꯩꯅ ꯊꯦꯝꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯦꯟꯁꯤꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯆꯠꯂꯨꯔꯕꯅꯤ ꯕꯁꯇ ꯀꯥꯈꯠꯂꯣꯏ ꯊꯥꯔ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯄꯨꯂꯞ ꯍꯣꯏꯔ ꯄꯨꯔꯛꯑꯦꯕ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯀꯥꯎꯕ ꯑꯩ ꯃꯥꯡꯗ ꯀꯥꯎꯕꯅꯤ ꯑꯩꯅ ꯊꯦꯝꯃꯦ ꯇꯧꯒꯅꯨ ꯅꯣꯏ ꯐꯠꯇꯦ ꯃꯣꯏ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯋꯥꯔꯗꯦꯟꯁꯦ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤꯁꯨ ꯌꯥꯅꯕ ꯇꯧꯕꯤꯔꯣ ꯄꯨꯂꯤꯁꯀꯤꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯑꯗꯨꯝ ꯈꯔ ꯂꯩꯅꯤ ꯂꯦꯝꯅꯗꯨꯁꯨ ꯇꯣꯛꯑꯣꯏ ꯑꯩꯈꯣꯏ ꯁꯦꯅꯥ ꯑꯣꯐꯤꯁꯥꯔ ꯁꯥꯕ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯠꯅ ꯈꯟꯅ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯕꯅꯤꯅ ꯌꯥꯅꯕ ꯑꯃꯗꯤ ꯁꯤꯟꯕꯤꯔꯣꯕ ꯐꯦꯛꯇꯤ ꯑꯩ ꯂꯣꯏ ꯎꯏꯀꯣ ꯐꯤꯁꯀꯤꯡ ꯇꯧꯕꯁꯤꯗ ꯑꯩ ꯏꯁꯥ ꯂꯦꯞꯄꯤꯕꯅꯤ ꯑꯩ ꯑꯣꯜ ꯗ ꯕꯦꯁ ꯑꯣꯐ ꯂꯛ ꯂꯣꯏ ꯍꯥꯏ ꯑꯉꯥꯡꯁꯤꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯊꯦꯡꯉꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯍꯜꯂꯕꯗꯨꯗ ꯀꯗꯥꯏꯗꯒꯤ ꯐꯤꯁꯀꯤꯡꯅꯣꯕ ꯐꯤꯁꯀꯤꯡ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕꯤꯔꯣ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯐꯝ ꯑꯃꯈꯛꯇ ꯁꯦꯟꯇꯔ ꯑꯃꯈꯛꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯋꯥꯐꯝ ꯈꯔ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯖꯁꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯥꯏ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯁꯨ ꯍꯥꯞꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯛꯊꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯖꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯃꯅꯕꯨ ꯑꯣꯏꯔꯁꯨ ꯑꯔꯥꯟꯕ ꯃꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯥꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯗꯨꯅ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯊꯗꯨꯅ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯕ ꯇꯨꯡꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯠꯃꯣꯁꯐꯤꯌꯥꯔ ꯑꯃ ꯊꯝꯂꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯏꯔꯛꯅꯤꯉꯥꯏ ꯑꯣꯏꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯤꯛ ꯆꯥꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯥꯔꯛꯀꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯂꯥꯛꯀꯦꯔꯥ ꯑꯃ ꯍꯦꯛ ꯇꯧꯔꯒ ꯄꯥꯁ ꯇꯧꯍꯧꯔꯒ ꯃꯥꯔꯛ ꯐꯪꯉꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯆꯥ ꯃꯁꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯖꯦꯁꯟ ꯇꯥꯟꯅꯕ ꯀꯣꯏꯁꯟ ꯄꯦꯄꯔ ꯆꯥꯟꯅꯗꯕ ꯀꯌా ꯑꯃ ꯊꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯀꯌꯥ ꯑꯃ ꯊꯤꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯗ ꯄꯥꯁ ꯇꯧꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯟꯐꯦꯌꯔ ꯃꯤꯟꯁ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯄꯦꯔꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯛ ꯇꯧꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯂꯛꯂꯤꯕ ꯑꯗꯨꯗ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕꯒ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯥꯔꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯖꯦꯟ ꯑꯃ ꯂꯥꯛꯂꯤꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯁꯨ ꯏꯝꯄꯦꯛ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯪꯕ ꯚꯦꯂꯨ ꯌꯥꯎꯕ ꯏꯖꯨꯀꯦꯁꯟ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯃꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯎꯆꯤꯋꯥ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯦꯛꯖꯥꯝ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡꯕꯥꯟ ꯁꯦꯝꯕꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯕꯣꯔꯗꯤꯡꯒꯨꯝꯕ ꯑꯣꯏꯅ ꯀꯣꯆꯤꯡ ꯑꯣꯏꯅ ꯆꯂꯥꯏꯕ ꯃꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯒꯤ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯛꯁ ꯇꯧꯊꯣꯛꯑꯕ ꯃꯥꯏꯀ꯭ꯔꯣ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯄꯤꯕꯁꯤ ꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯗꯨꯗ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯆꯦꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯕꯅꯤ ꯃꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯁꯦꯒꯥꯏꯅ ꯑꯣꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯁꯦꯒꯥꯏꯕ ꯄꯣꯠꯁꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯗꯦꯁꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯏꯔꯥꯡ ꯁꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯞ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯍꯦꯛꯇ ꯃꯤꯑꯣꯏꯕ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄ ꯇ꯭ꯔꯤꯠꯇꯣ ꯇꯧꯗꯕꯤꯗ ꯁꯥ ꯉꯥꯗ ꯇꯧꯕ ꯃꯑꯣꯡꯗ ꯇꯧꯔꯀꯥꯟꯗ ꯗꯦꯁꯥꯝꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯣꯞ ꯁꯥꯒꯠꯂꯀꯥꯟꯗ ꯃꯗꯨ ꯃꯐꯝꯗꯨꯗ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯀꯥꯟꯗ ꯃꯗꯨ ꯃꯣꯞꯇꯨ ꯀꯟꯇ꯭ꯔꯣꯜꯕꯨꯗꯤ ꯇꯧꯈꯤ ꯇꯧꯕꯇꯕꯨ ꯏꯟꯇꯦꯟꯁꯟꯗꯨ ꯂꯩꯕꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ
ꯂꯩꯕ ꯋꯥꯈꯜꯂꯣꯟꯗꯨ ꯈꯤꯇꯪ ꯆꯨꯝꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯃ ꯗꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯔꯁꯨ ꯀ꯭ꯂꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕ ꯂꯩꯀꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗꯗꯤ ꯅꯤꯌꯣꯝ ꯈꯔ ꯆꯨꯝꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨ ꯅꯠꯇꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯒꯤ ꯍꯨ ꯑꯃ ꯄꯤꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯉꯁꯤ ꯃꯨꯠꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯃꯤꯅꯥꯏ ꯂꯩꯊꯥꯡꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯈꯛꯇ ꯊꯝꯖꯔꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯤꯡꯗ ꯅꯣꯏ ꯀꯩꯗꯧ ꯉꯝꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯐꯝ ꯑꯃꯗ ꯑꯔꯥꯟꯕ ꯇꯧꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯑꯔꯥꯟꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯂꯩꯀꯥꯏ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯃꯗ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯆꯩꯔꯥꯛ ꯄꯤꯒꯗꯧꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯑꯔꯥꯟꯕ ꯃꯥ ꯑꯔꯥꯟꯕ ꯇꯧꯏ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯝꯖꯜꯂꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯄꯣꯔꯠ ꯇꯧꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯈꯛꯇꯗꯪ ꯑꯔꯥꯟꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯔꯁꯤꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯗꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯣꯖꯥꯁꯤꯡꯗ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯪꯅꯤꯡꯉꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯏꯁꯥ ꯏꯁꯥꯅ ꯍꯪꯕꯤꯔꯀꯥꯟꯗ ꯄꯥꯎꯈꯨꯝ ꯐꯪꯕꯤꯌꯨ ꯐꯪꯉꯀꯥꯟꯗ ꯃꯗꯨꯒꯤ ꯐꯪꯉꯕ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯗꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ